ꯄꯣꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯒ ꯆꯦ ꯆꯥꯡ ꯈꯔ ꯌꯦꯡꯂꯤꯕ ꯂꯣꯌꯥ ꯄꯥꯎ ꯑꯗꯨ ꯐꯪꯗ꯭ꯔꯤ꯫ ꯏꯪꯂꯤꯕꯅꯤ ꯃꯇꯝ ꯑꯗꯣ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯦꯟ ꯑꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯔꯤ꯫ ꯈꯪꯍꯧꯗꯦ ꯐꯦꯟ ꯑꯗꯨ ꯌꯥꯜꯂꯝꯕꯗꯒꯤ ꯇꯠꯂꯒ ꯃꯥꯒꯤ ꯇꯝꯅ ꯇꯥꯔꯛꯄ ꯑꯗꯣ ꯂꯣꯌꯥ ꯐꯠ ꯍꯟꯗꯣꯛꯈꯤ꯫ ꯄꯥꯏꯔꯝꯕ ꯀꯣꯂꯣꯝ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯊꯤꯟꯖꯤꯟꯈ꯭ꯔꯦ꯫ ꯂꯣꯌꯥ ꯃꯈꯨꯠꯇꯣ ꯀꯜꯂꯒ, "ꯑꯁ, ꯀꯩꯅꯣꯅꯦ ꯑꯩꯅ ꯑꯃꯨꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯃꯨꯛ ꯁꯣꯛꯂꯛꯏꯁꯤꯅ?" ꯐꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯀꯧꯔꯛꯏ꯫ ꯀꯧꯕꯗꯣ ꯇꯥꯗꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯣꯌꯥꯅ, "ꯀꯩꯅꯣ, ꯐꯦꯟꯁꯤꯅ ꯉꯁꯤ ꯇꯠꯂꯒ ꯇꯥꯔꯛꯏꯁꯤꯅ?" ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩ ꯌꯦꯡꯖꯒꯦ." "ꯅꯈꯣꯏ ꯌꯦꯡꯍꯧꯔꯣ, ꯈꯨꯠꯁꯦ ꯀꯣꯂꯣꯝꯗꯁꯨ ꯊꯤꯟꯖꯤꯟꯈ꯭ꯔꯦ, ꯑꯩ ꯍꯜꯂꯒꯦ." ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯌꯨꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯟꯕꯗꯨ ꯄꯨꯈꯠꯂꯛꯏ꯫ ꯇꯣꯅꯥꯎꯁꯨ ꯄꯨꯈꯠꯂꯤ꯫ ꯗꯣꯛꯇꯔ ꯑꯃꯅ, "ꯀꯩꯅꯣ, ꯁꯤꯗꯤ ꯑꯦꯇꯦꯝ ꯇꯨ ꯃꯔꯗꯔ ꯑꯣꯏꯒꯅꯤ. ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯃ ꯍꯥꯟꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯝꯃꯣꯏ." ꯇꯅꯨꯅ, "ꯄꯨꯂꯤꯁꯇ ꯅꯣꯏꯅ ꯄꯥꯎ ꯄꯤꯔꯕꯁꯨ ꯀꯥꯟꯅꯔꯣꯏ. ꯁꯠ-ꯁꯠ ꯑꯝꯇ ꯌꯦꯡꯕꯤꯌꯨ." "ꯑꯦꯇꯦꯝ ꯇꯨ ꯃꯔꯗꯔ ꯅꯠꯇꯤꯌꯦ. ꯑꯩ ꯀꯣꯟꯅ ꯂꯣꯏꯅ ꯍꯥꯏꯖꯔꯒꯦ." ꯍꯥꯏꯖꯕ ꯑꯗꯣ ꯌꯥꯔꯗꯨꯅ ꯗꯣꯛꯇꯔꯅ ꯉꯥꯟꯕꯕꯨ ꯐꯖꯅ ꯂꯥꯌꯦꯡꯈ꯭ꯔꯦ꯫ ꯇꯣꯅꯥꯎꯕꯨꯁꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯟꯅ ꯊꯣꯛꯂꯛꯂꯦ꯫ "ꯑꯉꯥꯡꯁꯦ ꯁꯣꯝꯒꯤꯔꯥ?" ꯇꯅꯨ ꯌꯥꯝ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤ꯫ "ꯃꯥꯅꯦ." ꯗꯣꯛꯇꯔ ꯑꯗꯨꯅ, "ꯁꯣꯔꯤ, ꯑꯉꯥꯡꯁꯦ ꯋꯥ ꯉꯥꯡꯕꯒꯤ ꯁꯛꯇꯤ ꯃꯥꯡꯈ꯭ꯔꯦ." ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯇꯅꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯌꯥ ꯂꯣꯏꯅꯔꯨꯗꯕꯅ ꯈꯟꯖꯤꯟꯗꯦ꯫ ꯃꯕꯨꯡꯁꯨ ꯂꯣꯏꯔꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ, "ꯌꯥꯝ ꯐꯔꯦ, ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯈꯔꯗꯤ ꯁꯣꯜꯂꯅꯤ." ꯇꯅꯨ ꯗꯣꯛꯇꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, "ꯊꯧꯗꯣꯛꯁꯤ ꯀꯃꯥꯏꯅ ꯊꯣꯛꯄꯅꯣ?" ꯇꯅꯨꯁꯨ ꯃꯆꯪ ꯑꯣꯏꯕ ꯈꯔ ꯈꯛ ꯈꯜꯂꯒ ꯇꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯗ, "ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤ." ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯇꯅꯨꯁꯨ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯏ, ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯂꯤꯔꯦ꯫ ꯊꯥꯅꯤꯜꯅ ꯄꯥꯎ ꯄꯤꯕꯅꯤ ꯍꯥꯏꯕꯗꯨ ꯑꯃꯗꯤ ꯇꯝꯂꯨꯗ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ, "ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦꯌꯦ." "ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯏꯆꯥꯁꯦ ꯁꯣꯛꯐꯝꯗꯇ ꯂꯩꯔꯕ ꯀꯩꯅꯣ?" ꯊꯥꯅꯤꯜꯁꯨ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯄꯨꯔꯒ ꯂꯥꯛꯏ꯫ ꯊꯥꯅꯤꯜꯅ, "ꯏꯃꯥ, ꯄꯥꯕꯨꯡ, ꯂꯥꯛꯑꯣ." ꯃꯈꯣꯏꯁꯨ ꯊꯥꯅꯤꯜꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯂꯞ ꯀꯥꯔꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ꯫ ꯄꯥꯏꯔꯝꯕ ꯐꯥꯏꯜ ꯑꯗꯨ ꯈꯔ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯐꯥꯏꯜ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨꯗꯒꯤ ꯅꯥꯟꯊꯔꯒ ꯇꯥꯈ꯭ꯔꯦ꯫ ꯃꯥꯅꯤ, ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯅꯞꯄꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯐꯣꯇꯣ꯫ ꯃꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯇꯧꯅꯈꯤꯕꯒꯤ ꯐꯥꯏꯜꯅꯤ꯫ ꯃꯅꯤꯅꯁꯨ ꯉꯝꯈꯤꯕꯅꯤ꯫ ꯃꯃꯥꯕꯨ ꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯔꯤ, ꯊꯣꯏꯕ ꯁꯦꯔꯥꯝ꯫ ꯂꯩꯆꯤꯜ ꯃꯄꯤꯗꯨ ꯑꯁꯨꯝ ꯆꯦꯟꯊꯔꯛꯏ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯤ ꯃꯍꯥꯛꯅ ꯏ ꯍꯥꯞꯆꯤꯜꯂꯛꯏ꯫ "ꯊꯣꯏꯕ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯉꯥꯟꯕꯒꯤ ꯑꯁꯦꯡꯕ ꯑꯄꯣꯛꯄ ꯃꯄꯥ." ꯊꯦꯝꯂꯒ ꯂꯨꯍꯣꯡꯕꯗ ꯌꯥꯅꯕ ꯁꯤꯟꯕꯗ ꯅꯠꯇ ꯉꯥꯟꯕꯕꯨ ꯌꯦꯛꯅꯕ ꯃꯩꯆꯥꯛ ꯑꯃꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯔꯦ, ꯇꯥꯊꯤꯅꯕ, ꯍꯩꯅꯗꯅꯕ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯟꯈ꯭ꯔꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯀꯅꯥ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯖꯩ꯫ ꯂꯩꯆꯤꯜ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, "ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡꯒꯤ ꯁꯤꯟꯕꯗ ꯂꯣꯏꯅ ꯌꯥꯒꯦ. ꯑꯩꯒꯤꯗꯤ ꯄꯥꯕꯨꯡ ꯈꯛꯇꯅꯤ." ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯈꯤꯕꯒ ꯂꯣꯌꯥ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯔꯦ꯫ ꯃꯄꯥꯒꯤ ꯃꯤꯡ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯣ ꯑꯗꯨꯁꯨ ꯇꯥꯍꯧꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯈꯔ ꯀꯥꯈꯠꯈ꯭ꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯆꯤꯜꯒ ꯈꯥꯕꯒ ꯂꯨꯍꯣꯡꯅꯕꯁꯨ ꯍꯥꯏꯅꯕ ꯂꯣꯏꯔꯦ꯫ ꯉꯥꯟꯕꯁꯨ ꯅꯥꯕ ꯐꯖꯅ ꯐꯔꯕꯅꯤ꯫ ꯂꯩꯆꯤꯜꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕꯁꯨ ꯀꯨꯏꯔꯦ꯫ ꯂꯣꯌꯥꯒ ꯇꯅꯨꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯛꯅ ꯀꯧꯅꯗ꯭ꯔꯤ꯫ ꯉꯥꯟꯕꯅ, "ꯏꯃꯥꯎ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯒꯦ. ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯒ ꯂꯩꯆꯤꯜꯁꯨ ꯎꯗ ꯀꯨꯏꯔꯦꯕ. ꯐꯣꯟꯁꯨ ꯄꯥꯏꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ, ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯣꯐ ꯂꯩꯈ꯭ꯔꯦ." ꯄꯨꯔꯅꯤꯃꯥ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯄꯥꯎ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯌꯦꯡꯖꯔꯛꯏ꯫ ꯃꯥꯅ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅ ꯑꯣꯜꯂꯦ ꯊꯥ ꯑꯃꯗꯨꯗ꯫ ꯄꯨꯔꯅꯤꯃꯥꯅ, "ꯍꯣꯏ, ꯆꯠꯂꯨꯔꯣ." ꯉꯥꯟꯕ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯒ ꯒꯦꯠ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ? ꯅꯪ ꯂꯥꯛꯇꯕꯗꯅꯦ ꯑꯁ ꯋꯥꯈ꯭ꯔꯖꯥꯅꯤꯍꯦ. ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯅ
ꯄꯤꯌꯣꯟ ꯑꯅꯧꯕ ꯑꯃꯠꯇ ꯍꯥꯞꯁꯦꯕꯨ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡ ꯂꯩ, ꯍꯦꯛ ꯌꯥꯗꯕ, ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯆꯦꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯉꯥꯟꯕ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯁꯤꯗꯩꯗꯤ ꯂꯦꯞꯂꯔꯣꯏꯗ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯦꯝꯃ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯁꯨ ꯍꯟꯗꯛꯇꯤ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ, ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯔꯛꯇ꯭ꯔꯦꯅ ꯄꯥꯛ ꯂꯥꯛꯇꯕ, ꯂꯦꯞꯄ ꯍꯟꯗꯛꯁꯦ꯫ ꯉꯥꯟꯕ ꯉꯛꯅ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯁꯦ? ꯃꯦꯗꯥꯝ ꯂꯨꯍꯣꯡꯉꯅꯤꯕ? ꯀꯔꯝ ꯀꯥꯟꯗ? ꯍꯟꯗꯛ ꯊꯥ ꯑꯃꯅꯤꯁꯤꯗ ꯂꯨꯍꯣꯡꯒꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯉꯥꯟꯕ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯛꯏ, ꯑꯋꯥꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯃꯍꯥꯛꯅ ꯇꯥꯕꯤꯈꯤꯗꯕ ꯋꯥꯍꯩ ꯑꯗꯣ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯁꯤꯡꯖꯥ ꯌꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯗꯤ ꯋꯥꯈꯜ ꯍꯣꯡꯈꯤꯅꯤꯌꯦ, ꯏꯁꯥꯅ ꯐꯤꯔꯦꯞ ꯂꯧꯖꯕ ꯉꯝꯗꯕ ꯃꯤꯅꯦ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗ ꯑꯣꯟꯗꯨꯅ ꯄꯥꯏꯕ ꯂꯩꯆꯤꯜꯅꯦ꯫ ꯉꯥꯟꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯪꯂꯒꯦ ꯇꯧꯔꯛꯄꯗ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯍꯟꯅ ꯍꯟꯅ ꯇꯥꯈꯤꯕ, ꯊꯃꯣꯏꯅ ꯍꯟꯅ ꯍꯟꯅ ꯇꯥꯅꯤꯡꯈꯤꯕ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯂꯛꯏ꯫ ꯉꯥꯟꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯖꯔꯛꯏ꯫ ꯃꯥꯅꯤ, ꯃꯥꯒꯤ ꯂꯩꯆꯤꯜꯅꯤ꯫ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯑꯗꯣ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯗꯥꯏ ꯅꯣꯟꯊꯔꯒ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯕꯥꯏ ꯕꯥꯏ ꯇꯧꯁꯤꯜꯂꯦꯕ ꯑꯗꯣ ꯉꯥꯟꯕ ꯊꯧꯔꯤꯕ ꯃꯤ ꯑꯗꯨ ꯌꯦꯡꯉꯛꯏ, ꯎꯕ ꯐꯪꯂꯦ꯫ ꯃꯥꯒꯤ ꯁꯝꯕꯜ ꯁꯠꯇꯨꯅ ꯂꯩꯔꯥꯡꯕꯨ ꯍꯦꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯈꯥꯝꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯝꯕꯜ ꯑꯗꯣ ꯃꯥꯒꯤ ꯅꯠꯇ꯭ꯔꯦ, ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯁꯝꯕꯜꯅ ꯈꯥꯈ꯭ꯔꯦ ꯆꯦꯠꯅ꯫ ꯎꯗꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯈꯪꯗꯦ, ꯉꯥꯟꯕ ꯂꯩꯔꯤꯕ ꯑꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯆꯪꯈꯤ꯫ ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯕꯁꯨ ꯆꯪꯂꯛꯏ꯫ ꯊꯧꯕꯅ ꯂꯥꯕꯣꯏꯔꯦ, ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯗꯒꯤꯗꯤ ꯁꯦꯠꯂꯒ ꯄꯨꯕ ꯉꯝꯂꯦꯗꯅ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕ ꯃꯌꯥ ꯆꯤꯛꯁꯤꯟꯗꯨꯅ ꯁꯥꯎꯅ ꯌꯦꯡꯍꯧꯋꯤ꯫ ꯇꯝꯂꯝꯗ꯭ꯔꯕꯔꯥ ꯃꯍꯥꯛꯄꯨ ꯑꯩꯒꯤꯗꯃꯛ ꯀꯅꯥ ꯑꯃꯗꯒꯤ ꯂꯣꯠꯅ ꯊꯝꯖꯅꯤꯡꯕ, ꯀꯅꯥ ꯑꯃꯗꯅ ꯂꯩꯅꯖꯅꯤꯡꯕ, ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯛ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯁꯣꯟꯖꯅꯤꯡꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯀꯥꯏꯔꯗ꯭ꯔꯥ? ꯀꯧꯔꯛꯏ ꯂꯥꯡꯂꯦꯟꯅ, ꯗꯥꯉꯥꯟ꯫ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯈꯨꯝꯖꯩ, ꯑꯍꯥꯎꯅꯦ꯫ ꯅꯥꯕ ꯐꯔꯕꯣ? ꯅꯪ ꯂꯥꯛꯇꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯐꯔꯦ, ꯏꯆꯟꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯐꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯁꯨꯛꯆꯤꯜꯂꯤ꯫ ꯏꯆꯟ ꯀꯥꯏꯅ, ꯑꯩꯅ ꯁꯣꯝꯗ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯤꯒ꯫ ꯉꯥꯟꯕꯅ, ꯆꯪꯂꯣꯗꯅ, ꯑꯩ ꯅꯪ ꯆꯩꯒꯗꯕ ꯂꯩꯔꯤꯀꯣ, ꯀꯥꯎꯒꯅꯨ꯫ ꯍꯣꯔꯦꯟ ꯍꯦꯛꯇ ꯐꯣꯟꯗ ꯆꯩꯕꯤꯔꯛꯑꯣ, ꯑꯩꯒꯤ ꯗꯥꯉꯥꯟ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯉꯥꯎ ꯊꯤꯖꯕꯤ ꯃꯍꯥꯛꯄꯨ ꯌꯦꯡꯖ ꯊꯃꯣꯏꯁꯨ ꯁꯣꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥ ꯅꯠꯇꯕ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏ꯫ ꯃꯥꯒꯤꯁꯨ ꯃꯊꯧ ꯇꯧꯅꯕ ꯆꯪꯈ꯭ꯔꯦ꯫ ꯇꯅꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯥꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯕꯤꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ꯫ ꯂꯩꯆꯤꯜ ꯃꯍꯥꯛꯅꯁꯨ ꯀꯌꯥ ꯀꯧꯗ꯭ꯔꯦ꯫ ꯇꯅꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯎꯠꯇ ꯍꯔꯥꯎ ꯍꯔꯥꯎ ꯃꯤ ꯈꯨꯗꯤꯡꯒꯤ ꯄꯪꯀꯧꯗ ꯀꯧꯖꯔꯤ꯫ ꯂꯣꯌꯥꯕꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯥꯅ ꯀꯧꯏ꯫ ꯂꯣꯌꯥ ꯃꯥꯁꯨ ꯑꯣꯜꯂꯕ꯭ꯔꯥ? ꯇꯅꯨ ꯃꯍꯥꯛꯅ ꯆꯤꯡꯅꯩ꯫ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯔꯕ꯭ꯔꯥ? ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯎꯕ ꯐꯪꯏ꯫ ꯇꯅꯨ ꯇꯤꯚꯤ ꯑꯗꯨ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯂꯣꯌꯥ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅ ꯆꯪꯂꯛꯏ꯫ ꯍꯣꯏ, ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯀꯦ, ꯑꯗꯨꯒ ꯀꯣꯏꯊꯔꯨꯔꯁꯦ꯫ ꯇꯅꯨ ꯃꯃꯤꯠ ꯑꯗꯨ ꯇꯤꯚꯤꯗꯒꯤ ꯅꯥꯊꯩꯔꯛꯏ꯫ ꯂꯣꯌꯥ ꯃꯍꯥꯛꯇ ꯇꯥꯔꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯣꯌꯥꯁꯨ ꯎꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ, ꯊꯋꯥꯏꯅꯤ, ꯊꯋꯥꯏ꯫ ꯇꯅꯨ ꯃꯃꯥꯏ ꯁꯣꯛꯆꯤꯜꯂꯤ꯫ ꯂꯣꯌꯥꯁꯨ ꯎꯔꯤꯕꯅꯤ ꯇꯅꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯁꯥꯟꯅꯔꯤ꯫ ꯇꯅꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯕꯔꯥ? ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯒ ꯂꯪꯈꯤ꯫ ꯁꯤꯒꯤ ꯂꯝꯆꯠꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯛꯏꯁꯦ? ꯅꯪꯅ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯂꯒ ꯆꯠꯂꯣ, ꯂꯣꯟꯅ ꯁꯥꯟꯅꯧꯁꯨ ꯌꯥꯗ꯭ꯔꯣ? ꯅꯪꯒ ꯑꯩꯒ ꯀꯩ ꯊꯣꯛꯅꯔꯤꯒꯦ? ꯇꯅꯨꯁꯨ ꯁꯨꯒ꯭ꯂꯞ ꯌꯦꯡꯂꯛꯑꯒ, ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯗꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯒꯨꯝꯕ ꯂꯝꯆꯠꯁꯦ ꯁ꯭ꯋꯥꯏꯗ ꯎꯠꯂꯛꯀꯅꯣ꯫ ꯂꯣꯌꯥ ꯅꯣꯛꯑꯒ, ꯂꯣꯟꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯍꯩꯅꯗꯕ, ꯅꯪꯅ ꯑꯩ ꯍꯩꯅꯗꯕ ꯑꯗꯨꯃꯥꯏꯅꯅꯦ꯫ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯀꯥ ꯇꯣꯡꯉꯥꯜꯂꯁꯤꯀꯣ? ꯀꯥ ꯇꯣꯡꯉꯥꯟꯗ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯁꯤꯗ ꯇꯨꯝꯕ꯭ꯔꯣ? ꯅꯇꯨ ꯑꯇꯣꯝꯕꯤꯒ ꯇꯨꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗꯒ ꯂꯩꯇꯈꯩ? ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯁꯈꯤꯅ, ꯇꯅꯨ, ꯁꯤ ꯇꯧ, ꯅꯪ ꯁꯤ ꯇꯧꯅꯤꯒ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ? ꯃꯤꯅꯥꯏꯁꯤꯗꯤ꯫
ꯇꯅꯨꯅ ꯁꯈꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯂꯣꯌꯥꯐꯠ ꯐꯥꯎꯖꯤꯜꯂꯛꯂꯒ ꯏꯃꯨꯡꯁꯤꯗ ꯂꯩꯒꯦꯗꯤꯅꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯌꯣ ꯈꯪꯉꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃꯠꯇꯗ ꯍꯪꯒꯠꯅ ꯉꯥꯡꯕꯒꯤ ꯍꯛ ꯅꯪꯉꯣꯟꯗ ꯂꯩꯇꯦ ꯇꯅꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯃꯥꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯕꯤꯕ ꯃꯥꯅ ꯄꯦꯟꯗꯕ ꯄꯣꯛꯏ ꯃꯈꯥꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯈ꯭ꯔꯦ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯖꯩ ꯃꯄꯤ ꯑꯗꯨꯁꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ ꯈꯜꯂꯛꯏ ꯋꯥꯈꯜꯗꯨꯗꯁꯨ ꯅꯪꯃꯛꯅ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯂꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯅꯪꯒ ꯀꯥꯏꯅꯒꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕꯁꯤꯃꯗꯤ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯝꯒꯅꯤ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯂꯣꯌꯥꯒ ꯁꯈꯤꯒ ꯊꯣꯛꯈꯤ ꯉꯥꯟꯕ ꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯆꯤꯜꯗꯒꯤ ꯁꯣꯏ ꯂꯧꯅꯕ ꯆꯪꯂꯛꯏ ꯃꯦ ꯀꯃꯤꯟ ꯃꯤꯁ ꯃꯀꯣꯛ ꯑꯗꯨꯁꯨ ꯅꯣꯡꯈꯠꯇꯕꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯆꯪꯉꯣ ꯉꯁꯤꯗꯒꯤ ꯃꯦꯝ ꯀꯧ ꯑꯩ ꯃꯤꯁꯀꯤ ꯐꯝ ꯊꯥꯗꯣꯛꯇꯣꯔꯦ ꯉꯥꯟꯕ ꯆꯪꯁꯤꯜꯂꯝꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯆꯦ ꯑꯗꯨ ꯃꯃꯥꯡꯗꯨꯗ ꯁꯠ ꯏꯟꯁꯤꯜꯂꯛꯏ ꯑꯩꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔꯅꯤ ꯂꯩꯆꯤꯜ ꯑꯅꯣꯞꯁꯨ ꯎꯠꯂꯝꯂꯦ ꯎꯅꯣꯞ ꯑꯗꯨ ꯈꯖꯤꯛ ꯏꯟꯈꯠꯂꯒ ꯌꯦꯡꯂꯛꯏ ꯅꯪꯅ ꯇꯣꯛꯀꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯁꯦ ꯑꯩꯅ ꯇꯣꯛꯑꯣ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯅꯪꯅ ꯇꯣꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕ ꯍꯥꯏꯔꯒ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯑꯗꯨꯕꯨ ꯁꯦꯒꯥꯏꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯌꯥꯝꯅ ꯇꯣꯛꯅꯤꯡꯂꯒ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯇꯣꯛꯀꯗꯕ ꯉꯥꯟꯕ ꯂꯩꯆꯤꯜꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯤꯡꯗꯨ ꯌꯩꯕ ꯁꯝꯂꯥꯡ ꯃꯨꯔꯕ ꯁꯝꯂꯥꯡꯒꯤ ꯃꯆꯨ ꯂꯦꯡꯖꯨꯝꯗꯨꯗꯒꯤ ꯈꯖꯤꯛ ꯁꯥꯡꯊꯔꯒ ꯀꯛꯏ ꯃꯁꯝ ꯑꯗꯨꯁꯨ ꯑꯉꯥꯡꯕ ꯃꯆꯨꯅ ꯂꯩꯊꯣꯜꯂꯝꯂꯦ ꯉꯥꯟꯕꯅ ꯑꯩꯅ ꯇꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯣꯛꯄꯗ ꯅꯪ ꯑꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯈꯪꯉꯕ ꯁꯤ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯌꯥꯝꯅ ꯉꯥꯛꯄ ꯄꯥꯝꯕꯗꯥꯏꯅꯦ ꯁꯦ ꯁꯤ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯌꯥꯎꯕ ꯆꯦ ꯑꯗꯨ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯝꯅ ꯉꯥꯛꯂꯗꯤ ꯃꯁꯤꯁꯨ ꯉꯥꯛꯄ ꯇꯥꯕ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯊꯕꯛ ꯇꯣꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕ ꯉꯥꯟꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯊꯧꯕ ꯆꯥ ꯑꯃ ꯆꯤꯡꯉꯒ ꯆꯪꯂꯛꯏ ꯃꯥꯅ ꯊꯛꯄ ꯆꯥ ꯑꯗꯣ ꯂꯩꯆꯤꯜꯗ ꯄꯤꯁꯤꯜꯂꯛꯏ ꯂꯩꯆꯤꯜꯁꯨ ꯑꯗꯨꯃꯛ ꯊꯛꯏ ꯉꯥꯟꯕ ꯃꯃꯤꯠ ꯑꯗꯣ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯉꯥꯟꯕ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯣ ꯏꯟꯊꯣꯔꯛꯏ ꯂꯩꯆꯤꯜꯅ ꯃꯅꯤꯡ ꯑꯣꯏꯔꯞ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯏ ꯂꯥꯏꯔꯕ ꯃꯥꯅꯁꯨ ꯅꯠꯇꯦꯕ ꯑꯝꯇ ꯇꯥꯎꯕ ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯕꯒ ꯈꯪꯗꯤꯌꯦ ꯑꯩꯅ ꯄꯤꯕ ꯒꯥꯔꯤꯗꯨꯅꯦ ꯊꯧꯅꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯉꯥꯟꯕ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯕꯅ ꯃꯇꯝ ꯑꯃꯒꯤ ꯂꯩꯆꯤꯜꯗꯨꯔ ꯅꯪꯕꯨ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯕ ꯂꯩꯆꯤꯜꯗꯨꯔ ꯍꯥꯏꯅꯁꯨ ꯍꯪꯅꯤꯡꯉꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯑꯦꯛꯇꯤꯚꯥꯗꯨ ꯏꯜꯂꯒ ꯊꯧꯗ ꯈꯣꯡꯅ ꯈꯔ ꯂꯥꯛꯂꯦ ꯃꯤ ꯇꯥꯛꯂꯛꯂꯕ ꯃꯐꯝ ꯌꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯏꯀꯥꯏꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯏꯟꯊꯨꯔꯒ ꯅꯨꯡꯖꯥꯎ ꯊꯥꯗꯔꯒ ꯂꯣꯏꯅ ꯊꯤꯗꯣꯛꯏ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯅꯪꯅ ꯄꯤꯕ ꯒꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯄꯤꯕ ꯒꯥꯔꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯂꯪꯊꯣꯛꯄꯤꯔꯝꯒꯦ ꯒꯥꯔꯤ ꯑꯗꯣ ꯂꯩꯆꯤꯜꯒ ꯈꯥꯕꯒꯁꯨ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯦ ꯂꯩꯆꯤꯜ ꯃꯥꯅ ꯎꯔꯔꯦ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯈꯤ ꯉꯥꯟꯕ ꯃꯈꯣꯡꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ ꯄꯨꯔꯅꯤꯃꯥꯅ ꯍꯩꯃꯥ ꯒꯥꯔꯤꯗꯤ ꯉꯥꯟꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯒ ꯐꯨꯡꯀꯠꯂꯝꯕ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯎꯕꯗ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯀꯞꯂꯛꯏ ꯏꯃꯥ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯆꯨꯝꯕꯔꯥ ꯑꯩꯅ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯃꯥꯕꯨ ꯂꯧꯕ ꯆꯠꯀꯅꯤ ꯍꯧꯖꯤꯛꯃꯛ ꯄꯨꯔꯅꯤꯃꯥꯅ ꯊꯣꯏꯕ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯔꯣ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯃꯧ ꯑꯃ ꯑꯩꯅ ꯌꯦꯡꯉꯒꯦ ꯑꯩ ꯀꯅꯥꯃꯠꯇ ꯄꯥꯝꯗꯤꯌꯦ ꯑꯩ ꯀꯅꯥꯃꯠꯇꯕꯨꯁꯨ ꯅꯨꯡꯁꯤꯗꯤꯌꯦ ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯇꯅꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡꯅ ꯒꯝ ꯒꯝ ꯊꯣꯛꯈꯤ ꯄꯨꯔꯅꯤꯃꯥꯅ ꯂꯥꯍꯧꯋꯤ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯅꯪ ꯁꯣꯏꯗꯅ ꯃꯤꯅ ꯐꯨꯕꯤꯔꯛꯀꯅꯤ ꯃꯤ ꯃꯃꯥꯅ ꯂꯥꯍꯧꯕ ꯑꯗꯨ ꯇꯥꯗ ꯃꯅꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯄꯨꯔꯅꯤꯃꯥꯅ ꯊꯥꯅꯤꯜꯗꯁꯨ ꯀꯣꯜ ꯇꯧꯈꯤ ꯈꯥꯕꯗ ꯂꯦꯗꯤꯅ ꯀꯨꯞꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯤ ꯑꯩ ꯅꯠꯇꯕ ꯑꯁꯥꯕ ꯂꯦꯗꯤ ꯑꯃ ꯊꯣꯏꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯦ ꯃꯗꯨ ꯀꯅꯥꯅꯣ ꯈꯥꯕꯅ ꯑꯩ ꯈꯪꯗꯦ ꯂꯦꯗꯤ ꯑꯩꯗꯤ ꯅꯪꯅꯤꯅ ꯑꯗꯨꯝ ꯈꯜꯂꯤ ꯂꯦꯗꯤ ꯏ ꯀꯥꯔꯕꯅꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯊꯣꯛꯂꯒ ꯍꯥꯠꯇꯣꯛꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯍꯥꯠꯄ ꯐꯔꯛ ꯇꯥꯕꯅ
ꯃꯈꯨꯠ ꯑꯗꯨ ꯊꯛ ꯅꯤꯛꯑꯒ ꯈꯥꯡꯉꯤ꯫ ꯈꯥꯕꯅ, ꯂꯦꯗꯤ, ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯪ ꯂꯥꯛꯑꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯂꯣ꯫ ꯂꯦꯗꯤ ꯅꯣꯛꯑꯒ, ꯑꯩꯒꯤ ꯁꯛꯇꯝꯗꯤ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯂꯣꯏ꯫ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯅꯈꯤꯁꯦ꯫ ꯅꯨꯃꯤꯠꯇꯨ ꯋꯤꯁꯄꯔꯗꯤ ꯌꯥꯎꯗꯦ꯫ ꯈꯥꯕꯅ, ꯅꯪꯅ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕꯣ? ꯑꯩ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯇ꯭ꯔꯦ, ꯑꯩ ꯃꯅꯤꯒꯤ ꯃꯤꯆꯪꯗ ꯂꯩꯔꯦ꯫ ꯅꯪ ꯀꯩꯗꯧꯒꯦꯕ? ꯂꯦꯗꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯐꯠ ꯅꯝꯃꯤ꯫ ꯅꯪ… ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯦꯗꯤꯗ ꯅꯣꯡꯃꯩ ꯑꯗꯨ ꯂꯣꯏꯅ ꯅꯝꯂꯛꯑꯦ꯫ ꯈꯥꯕ ꯄꯣꯡꯅ, ꯑꯁꯦꯡꯕ ꯂꯦꯗꯤ? ꯃꯥꯅ, ꯑꯁꯥꯕ ꯂꯦꯗꯤ꯫ ꯕꯨꯔꯈꯥ ꯎꯞꯄꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯂꯦꯗꯤ ꯅꯨꯄꯤꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯦꯗꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯐꯠ ꯂꯩꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯈꯥꯕꯅ, ꯅꯈꯣꯏ ꯀꯩꯗꯧꯔꯤꯒꯦ? ꯑꯁꯤ ꯍꯥꯠꯇꯣꯛꯑꯣ, ꯋꯤꯁꯄꯔ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯦꯗꯤꯁꯨ ꯍꯟꯅ ꯀꯥꯞꯄꯤ꯫ ꯃꯈꯨꯠꯇꯤ ꯐꯖꯅ ꯆꯨꯝꯃꯤ꯫ ꯂꯦꯗꯤꯅ ꯐꯅꯌꯥꯝꯗꯤ ꯄꯥꯜꯍꯧꯏ꯫ ꯈꯥꯕ ꯑꯃꯨꯛꯇꯪ ꯄꯤꯁꯇꯣꯜ ꯑꯗꯨ ꯊꯥꯡꯀꯠꯂꯒ ꯂꯦꯗꯤꯗ ꯇꯝꯂꯒ ꯀꯥꯞꯈꯤ꯫ ꯂꯦꯗꯤ ꯑꯗꯨ ꯄꯥꯝꯕꯣꯝꯗ ꯄꯥꯟꯈꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯖꯤꯜꯂꯒ ꯌꯥꯡꯅ ꯆꯦꯟꯈꯤ꯫ ꯂꯣꯌꯥ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯂꯦꯗꯤꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯃꯥꯡ ꯑꯗꯨꯗ ꯐꯩꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯂꯦꯗꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯦ ꯇꯧꯕꯅꯤ꯫ ꯂꯣꯌꯥꯅ, ꯂꯦꯗꯤ! ꯂꯦꯗꯤ ꯂꯣꯌꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯑꯩꯅ ꯅꯪꯕꯨ ꯀꯩꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯍꯥꯏꯔꯒ ꯂꯦꯗꯤꯕꯨ ꯃꯃꯥꯏ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯛꯄꯗ ꯂꯦꯗꯤ ꯃꯅꯤꯡ ꯍꯜꯂꯒ ꯆꯦꯟꯈꯤ꯫ ꯉꯁꯤꯗꯤ ꯈꯪꯈꯤꯗꯣꯔꯤꯕ꯭ꯔꯥ ꯂꯦꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ? ꯂꯣꯌꯥ ꯂꯦꯗꯤꯕꯨ ꯇꯥꯟꯅꯈꯤ꯫ ꯉꯥꯟꯕ ꯃꯅꯤ ꯍꯣꯏ ꯌꯧꯔꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯕꯅ ꯆꯪꯍꯜꯂꯛꯏ꯫ ꯉꯥꯟꯕ ꯀꯅꯥ ꯑꯃꯠꯇ ꯀꯧꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯍꯥꯟꯅ ꯆꯪꯂꯛꯏ꯫ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯂꯥꯏꯔꯤꯛ ꯑꯃ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯒ ꯈꯨꯝꯀꯠꯂꯤ꯫ ꯂꯦꯆꯤꯜꯕꯨ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯔꯤꯛꯇꯨ ꯊꯝꯒꯦ ꯇꯧꯕꯒ ꯆꯦꯅꯥ ꯑꯃꯅ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯆꯦꯅꯥꯗꯣ ꯃꯥꯅꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯆꯦꯅꯥꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯈ꯭ꯔꯕ, ꯃꯇꯝ ꯑꯃꯗ ꯄꯥꯈ꯭ꯔꯕ ꯄꯣꯏꯟꯠ 1, ꯄꯣꯏꯟꯠ 2 ꯊꯥꯕ ꯆꯦꯅꯥ ꯑꯗꯣ ꯄꯣꯏꯟꯠ 3ꯗꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯊꯝꯖꯤꯟꯒꯦ ꯇꯧꯕꯗ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯉꯥꯟꯕ ꯉꯛꯅ ꯄꯥꯕ ꯍꯧꯔꯛꯏ꯫ ꯗꯦꯠ 12, ꯑꯦꯄ꯭ꯔꯤꯜ 2008꯫ ꯒꯨꯜꯃꯣꯍꯔꯗꯨꯒꯤ ꯃꯈꯥꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ꯫ ꯑꯩꯅ ꯆꯥꯅꯤꯡꯅ ꯂꯩꯖꯔꯛꯈꯤꯕ ꯑꯆꯥꯄꯣꯠ ꯑꯗꯣ ꯃꯉꯣꯟꯗ ꯄꯤꯖꯈꯤꯕ꯫ ꯁꯣꯛꯄꯒꯤ ꯗꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯇꯥꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ꯫ ꯉꯥꯟꯕ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯔꯛꯏ꯫ ꯆꯦ ꯑꯗꯣ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯅꯋꯥꯗꯣ ꯅꯪ ꯑꯣꯏꯔꯦ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯂꯦꯆꯤꯜꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯩ꯫ ꯂꯦꯆꯤꯜꯅ, ꯅꯪ ꯁꯤꯗ? ꯉꯥꯟꯕ ꯂꯦꯆꯤꯜꯕꯨ ꯂꯨꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯦꯕ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯆꯪꯂꯛꯏꯅꯣ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪ ꯑꯐꯕꯅꯤ ꯈꯟꯕ꯭ꯔꯥ? ꯉꯥꯟꯕ ꯂꯦꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯉꯛꯏ꯫ ꯂꯦꯆꯤꯜ ꯈꯨꯄꯥꯛ ꯑꯗꯨꯅ ꯉꯥꯟꯕꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯟꯈꯤ꯫ ꯊꯥꯔꯗ ꯀ꯭ꯂꯥꯁ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯨꯝꯕꯅ ꯑꯩꯁꯦ ꯁꯣꯛꯄ ꯌꯥꯕ ꯃꯤꯔꯣ? ꯍꯥꯏꯔꯒ ꯉꯥꯟꯕꯕꯨ ꯏꯜꯂꯤ꯫ ꯉꯥꯟꯕ ꯍꯟꯗ ꯂꯦꯆꯤꯜꯕꯨ ꯆꯤꯡꯉꯤ꯫ ꯂꯦꯆꯤꯜꯅ ꯂꯥꯎꯔꯛꯏ, ꯑꯪꯀꯜ! ꯑꯪꯀꯜ! ꯅꯣꯡꯕꯥꯟ ꯊꯣꯛꯂꯛꯂꯒ, ꯀꯩꯗꯧꯔꯦ ꯕꯦꯝꯃ? ꯇꯧꯔꯝꯃꯤꯕꯗꯨ ꯎꯕꯗ ꯅꯣꯡꯕꯥꯟ ꯉꯥꯟꯕꯕꯨ ꯆꯪꯁꯤꯜꯂꯒ ꯃꯅꯤꯡꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯒꯦꯠꯇꯨꯗꯒꯤ ꯂꯥꯛꯇꯅ ꯏꯟꯈ꯭ꯔꯦ꯫ ꯍꯣꯏ, ꯅꯪ ꯃꯊꯪꯒꯤ ꯌꯨꯝꯁꯤꯗ ꯆꯪꯂꯛꯑꯕ ꯍꯥꯠꯇꯣꯛꯑꯦ ꯈꯪꯉꯣ꯫ ꯂꯦꯆꯤꯜ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯀꯣꯟꯈꯤꯗꯥꯏꯅꯦ? ꯂꯥꯛꯑꯣ! ꯃꯥꯅ ꯍꯥꯏꯕ ꯇꯥꯈꯤꯗ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯅ ꯉꯥꯟꯕꯕꯨ ꯆꯩꯅ ꯀꯟꯗꯨꯅ ꯇꯥꯟꯈ꯭ꯔꯦ꯫ ꯎꯄꯥꯏꯗꯤ ꯂꯩꯇ ꯉꯥꯟꯕ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯆꯪꯗ ꯋꯥꯔꯕ ꯃꯌꯥꯝꯗꯨ ꯄꯣꯊꯥꯕ ꯉꯝꯅꯕ ꯍꯤꯗꯥꯛ ꯐꯅ ꯌꯥꯝꯅ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯦꯗꯤ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯋꯥꯔꯗꯨꯅ ꯎꯈꯣꯡ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯂꯣꯌꯥꯅ ꯂꯦꯗꯤꯕꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯏ꯫ ꯂꯦꯗꯤꯁꯨ ꯎꯏ ꯂꯣꯌꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄ ꯑꯗꯣ꯫ ꯑꯗꯨꯕꯨ ꯃꯥ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯂꯔꯣꯏ ꯈꯪꯂꯗꯨꯅ ꯄꯤꯁꯇꯣꯜ ꯑꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯄꯤꯁꯇꯣꯜ ꯑꯗꯨ ꯃꯔꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫
ꯂꯣꯌꯥ ꯂꯦꯗꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯂꯒ ꯂꯦꯗꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯦꯗꯤ ꯂꯣꯌꯥꯒ ꯃꯤꯠ ꯆꯥꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯂꯣꯌꯥꯅ, "ꯅꯪ ꯉꯁꯤꯗꯤ ꯀꯥꯏꯗ ꯆꯦꯟꯗꯣꯏꯕ?" "ꯂꯦꯗꯤ." ꯂꯦꯗꯤꯁꯨ ꯆꯣꯛꯊꯕ ꯈꯣꯟꯖꯦꯜꯗ, "ꯂꯣꯌꯥ, ꯅꯪ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯡꯒꯅꯣ." ꯂꯣꯌꯥ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯒ, "Who are you?" ꯂꯦꯗꯤꯅ, "ꯑꯩ ꯃꯤꯅꯦ. ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯅꯪꯅ ꯌꯦꯡꯕ ꯌꯥꯗꯦ." ꯂꯣꯌꯥ ꯀꯔꯤꯝꯇ ꯇꯥꯗꯦ. "I said, who are you?" ꯂꯦꯗꯤ ꯃꯃꯥꯏ ꯑꯗꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯂꯣꯌꯥ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯗ ꯂꯦꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯃꯥꯏꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯂꯣꯌꯥ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯥꯛꯑꯕ ꯑꯔꯣꯠꯄ ꯐꯣꯡꯂꯔꯤ ꯀꯦꯀꯨ ꯉꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯂꯒ ꯊꯝꯒꯅꯤ? ꯐꯣꯡꯂꯛꯄ ꯇꯥꯕꯅꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ꯫ ꯂꯦꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯐꯣꯡꯈ꯭ꯔꯦ, ꯐꯣꯡꯂꯛꯀꯅꯤ꯫ ꯐꯣꯡꯗ꯭ꯔꯤꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯁꯨ, ꯆꯌꯦꯠꯅꯔꯤꯕ, ꯀꯌꯥ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ꯫ ꯀꯦꯀꯨ ꯂꯣꯠꯂꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯐꯣꯡꯕ ꯇꯥꯕꯅꯤ ꯀꯦꯀꯨ ꯑꯗꯨ꯫ ꯂꯣꯌꯥ ꯇꯞꯅ ꯃꯥꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯑꯁꯦꯡꯕꯗ ꯑꯣꯜꯂꯛꯂꯦ꯫ ꯍꯧꯈꯤꯕ ꯊꯥꯗ ꯊꯣꯛꯈꯤꯕ ꯆꯤꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯥꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯂꯒ ꯀꯩꯀꯩꯅꯣ ꯈꯔ ꯊꯤꯕꯗ ꯑꯣꯟꯊꯔꯛꯈꯤꯕ ꯕꯨꯔꯈꯥ, ꯅꯣꯡꯃꯩ꯫ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄꯅ ꯃꯥꯅ ꯈꯨꯟꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯄꯨꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯥꯒ ꯇꯨꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ, ꯌꯥꯎꯏ꯫ ꯈꯨꯗꯣꯞꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯣꯞ ꯑꯃ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦꯡꯗꯨꯅ ꯇꯞꯅ ꯁꯣꯜꯂꯛꯏ꯫ "ꯇꯅꯨ." ꯇꯅꯨ ꯄꯥꯈꯠꯄ ꯃꯤꯠꯌꯦꯡꯗ ꯂꯣꯌꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤꯕ ꯅꯣꯡꯃꯩꯗꯨ ꯈꯨꯜꯂꯒ ꯃꯥꯕꯨ ꯅꯣꯡꯃꯩꯗꯨꯅ ꯅꯝꯃꯛꯏ꯫ "ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ. ꯑꯩ ꯊꯕꯛ ꯌꯥꯝꯅ ꯋꯥꯠꯂꯤ. ꯅꯪꯅ ꯑꯩ ꯐꯥꯅꯤꯡꯂꯁꯨ ꯀꯣꯟꯅ ꯐꯥꯎꯑꯣ." ꯂꯣꯌꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯊꯔꯛꯏ꯫ ꯈꯨꯔꯨꯈꯨ ꯀꯨꯟꯊꯔꯛꯂꯒ ꯇꯅꯨꯅ ꯅꯝꯂꯛꯂꯤꯕ ꯄꯤꯁꯇꯣꯜ ꯑꯗꯨ ꯏꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯇꯅꯨꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ, "ꯅꯪꯅꯤꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ." ꯇꯅꯨ ꯃꯄꯤ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ "ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦꯌꯦ. ꯑꯗꯨꯒ ꯑꯩ ꯅꯪꯒ ꯀꯥꯏꯅꯕꯁꯨ ꯉꯝꯂꯣꯏꯌꯦ." ꯂꯣꯌꯥ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯔꯛꯑꯦ꯫ "ꯅꯆꯤꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯅꯪꯉꯣꯟꯗ ꯇꯥꯔꯤꯕ ꯄꯦꯟꯗꯕꯒꯤ ꯃꯃꯤꯗꯣ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯣ ꯑꯩ ꯎꯕ ꯐꯪꯉꯤ. ꯑꯩ ꯅꯪꯕꯨ ꯐꯥꯔꯣꯏꯌꯦ. ꯅꯪꯅ ꯄꯥꯝꯕ, ꯅꯪꯅ ꯈꯟꯖꯕ ꯄꯨꯝꯅꯃꯛ ꯅꯪ ꯅꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯆꯀꯣ. ꯅꯪꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯩ ꯍꯪꯂꯣꯏꯌꯦ. ꯑꯩꯒꯤꯁꯨ ꯍꯪꯂꯛꯀꯅꯣ." ꯇꯅꯨ ꯀꯞꯂꯒ, "ꯀꯩꯒꯤꯅꯣ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤꯕ. ꯅꯪꯗꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯅꯤ." ꯂꯣꯌꯥ ꯇꯅꯨꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ, "ꯂꯥꯎ, ꯆꯠꯂꯁꯦ. ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯎꯍꯟꯗꯅꯕ ꯍꯣꯠꯅꯧꯀꯣ." ꯇꯅꯨꯒ ꯂꯣꯌꯥꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯇꯅꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯂꯣꯌꯥꯅ, "ꯁꯦ, ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ." ꯇꯅꯨ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯤ꯫ ꯂꯣꯌꯥ ꯃꯥꯅ ꯈꯨꯟꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯖꯤꯟꯕꯤꯔꯒ, "ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯗꯤ ꯑꯩꯒꯤꯅꯤ."